Wattuna Leiriba College ke oja chartret kamari fumanga rom Lakliba Chahi Asigi October Faobada Mensinnaba lengakna Hotnari haina Directorate of Education U gi Director Leiriba na phongdorakli DIPR na paring nai na chathadakliba mid the press ke thoramda Directorate of Education U na paikhalakliba thabak thoram sing miyam da marik chumna khanghanana pandam da pangthokliba thoram aduda DIPR gi Director Dr. Thaunauzam Charanjit Yauna Education U gi Director Leiriba Additional Director Bungda Maibam OSD Dr. W Robindro amadi FAH Omana Sarkyake Paumi Singa Unaba Aduda Director Leiriba na Makhatar State Asida Lengaki College Kuntra Mari Amadi Edit College Tarataret Punna College Yankai Mathoi Lady State Asigi District Singi Manungda College Kwaidigi Yamna Leiba District Wediba Imphal West District Ta Punna College Taranithoi Lady Libagasida Anoba Education Policy NEP 2020 Chatnaba Haukibadagi Chahi Ahum Tamlamba Graduate Program Asi Ngasiri Chahi Mari Graduate Program Oire Anoba Education Policy Asi Chatnarakpa Asiga Iroinana State Asida College ki Oja Singwat Pagi Kudong Chadaba Mayoknari State Asigi Oina College Oja ki Sanction Post Asi Punna Lisingani Gachahum Humfutara Taruk Romni Adubu Leiriba Sanction Post Asigi Manungda Housing State Asida Punna College ki Oja Lisingamagachanga Marfutara Mathoirum Kakta Lady Housing State Asida Oja Masing Chatred Marifumanga Wattuna Lady Oja Watpagi Changasi Chada Kuntra Humdoini Watliba Ojagi Masing Asi Haukiba Chahidagi Hoduna Lengak na Mensinnaba Hotnaduna Lakli Hiramasigi Matang the Department Asina Oja Chamri Kuntra Launanabagi Matang the MPSC the requisition Taukre Oja Lowbagi process Asi Housing Ayamba Luisilakle MCS ke examination Pangthokiba Duda Oja Lowbagi process Asi Khara Thinthakibani Maragasida Lengak Nanauna Assistant Professor Chaniga Kunmanga Launanaba approved Taure Masi Lauraklabadi State Asida Ojagi College ki Oja Watpagi Awaba Leiroi Khali Amaromda Chatliba Chahi Asigi January Thada Supreme Court na Leibaga Sida Wattuna Leiriba Oja Sing Lakliba Chahi Mari Asigi Manungda Mensin Gadabani Haibagi Directive Amat Takre Directive Asi Leibana State Lengagna Show State Asida Wattuna Leiriba Oja Sing Men Katnaba Akan Mamong the Hotnari Lakliba October Tha Faobada Watliba Oja Sing Men Katpak Ngamlagani Thazai Haina Mahakna Phongdoki Higher 430 ki Leiriba Sisiga Amuk Nasai 225 to Tautaragadi Nansanaba Tara never Asigi se Aduna 430 ki Sohana Lauraga Adugi Matunda Nasai 225 Samu Lobagi Adugi Ma Leibani Masisi Karigin Haimatamda mandatory Oirakpa Akogi Supreme Court ki January 2026 ta Amit Kumar and the others, the Union of India, and Kiasamaka Lista, season Supreme Court Directive on Kakpi of January 2026. High seas, there is a Satra Singh Society, Mayam Siam Hengalakpa. Hengalakpa degi, Kaikogamatanda, High Mayam Singh Society, Bagi Sud, Tongamba, Mayamama, Policy Mayam, Siam Adu Mayam Singh to Semi. Aduga Loina, Padi Maru is a teaching faculty lady, Mayam Singh, Loina. Vacancy Leiriba Mayam Sing Loi Menzel Lo Harapa within 4 years ki Manungda